Ngasi All Manipur Muslim Students Organization AMMSO amadi AMMSO ga satminariba Union Singh Mumwa MU PSU DMU MSU DM Arts PSU DM Science amadi AFSO Thawal District na Thawal da laiba Waikomani Girls College Thawal da Maitai Fangal Singh na Higher Education tambada reservation implement tawbiyu haina mahairoi kaya na placards amadi poster faiduna slogan kaya lauduna akan bamoong da khongjang changsinlakpa Haukiba September kungatareta matamadugi Manipur lengakna AMMSO ga khudyak pinaduna Maitai Pangal Singh Buthabak amadi professional courses singda chada mari reservation chalhalambane adubu laibak thibadi lisingani tarukke Haujik Fauba lengakna higher education tambada Maitai Pangal Singh bo Haujik Fauba reservation implement tawbidaba amadi AMMSO amadi AMMSO ga satminariba university singda laiba MU singna Union singna Maitai Pangal Miyam Sibo Asukwiba Matamasi slow poison thaduna community asibo chaukhotpagi lamjelda khumang changsinlakna bagi lalong amani haina lawi haina maral sirakle AMMSO amadi AMMSO ga satminariba university singda laiba union singna Manipur gi mafam khudingmakta satuna amadi atopa mafam lamdagi mateng lauduna akan bamaongda khongjang kaya makha tana sangsinduna Manipur da laiminariba community singa manaba khunai ama oinanaba honakhigani haire loinana Manipur gi praja section khudingmakna mapal lamda laikhraba Manipur miyam singna AMMSO amadi AMMSO ga satminariba union singna democratic oina khongjang sangsiliba sibu support tawbiu haina so appeal tawrakle